Thoubal District Administration tha Khudinggi Ahanba Thangja Numitta Pangthokpa houkhiba Meeyamgi Numit Ngasisu Meeoi lishing Kayana Saruk yaraga Thoubal DC ki office complex ta leiba election counting hall da Pangthokre Department Khudinggi stall kuntra rom hangduna ayuk pung 12 dagi horaga Pangthokpa thoram adubu Saruk yaba lakhiba migi machine ka hena yamkhiba maramna nungthil pung 2 da loishin bangam khide maduna maram moiraga numidang wairam pung 3 phauba Meeyamgi Numit adu makha chathaki thoram adu da chahi 30 helaba Ahal Singidamak Ahanba counter Hangdoktuna PMJAY ki health card chabagi khudong chaba singsu pikhibaga loinana health card singsu khudakda yanthoki Meeyamgi Numit adubu yawba lakiba ahal amana phongtorakpada mafam kadai da chatlaga PMJAY ki card chagadage haibadu khangdana leirakpani adumakpu district administration thobana Meeyamgi Numit sinduna khudakta PMJAY ki card saduna pibire masigidamal Thoubal DC bu ngamkhai leitana thagatpa phongdoki Thouramaduga Mari Lainana Thoubal DC Anthem Subasna Hai, Meeoi lishing ani romna saru yakiba Meeyamgi Numit Asida, Meeoi lishing ama subna humpu marina, makoi gi pen da bawakat singi cherol pishin laki. District level officers singna kona badage Meeyamgi pen da bapumna ma kudakta waroshin purangna bahonaki. Loinana Ahanba na thamba chahi humputaragi mathakta leiba ahal sing. Stall dagi khudakta PMJAY gi card kuntaret saduna yantokhibaga loinana CMST card su khudakta saraga yantokhi haina DC Anthem Subasa makhatana phongdoki yamlaba miyam amana ayu mata dagi queue lengnaraga ekhoigi makoi gi pendaba wakat mayam ekhoigi district level officers sida puraga lai ngasigi oina ekhoina grievance 1064 lising amaga bari receipt tawe Total oina koi na pamada Meeoi lishing ani koi ki Meeyamgi Numit asida tilli district administration ki side ama suma ka loina riba district level officer singna koi na ngami ba makai kudakta solve to way aba grievance kai koi na solve to raga ngasigi oina koi kudakta koi na ngasigi special keno ina hapchari ba sahi hundra helaba halaman singi PMJAY card sabase koi kudakta lakko Meeoi Kungatareta, ekoi PMJAY card saraga yanthoksagi aduga CMST card su kudakta saraga ama yanthoksagi asmai tawduna district asida leiriba praja singi problem mayam grievance mayam solve tawna ekoi na pangthokkhre ba Meeyamgi Numit asi mathangi thada su ekoi March ki Ahanba Saturday da ekoi Thoubal district ki oina su soi na pangthokkani aduda su Meeyamna sajok pina view aiduna ina Thoubal district administration side ki appeal tawjari